Amaromdana Air India class Thawen Ama Ata Thawon Navasata Kiba Libra Habigi Matanga Tizeli. Thasuki Taragani to Ahmedabad Airport Tigi Pekat Pada Kai Kiba Air India flight AI 171 da Pekatringa Gimonana Thawen Ama Ata Tonava Thong Satakiba Libra Habigi Angle that Tihumiki Tabukatari Hena Civil Aviation Minister of State Molinder Bohona Fongo Credi Amaromdana Pakistan की आर्मी ने इंडिया दा अमुक हना थ्रेट तौरकली पाकिस्तान बु रीजनल स्टेबलाइजर नि हाइना फोंदोकसरी पाकिस्तान की आर्मी सिप अमसुम फील्ड मार्शल ओइदिबा असिम मुनीर ने इंडिया दा मखाताना थ्रेट पिरकपोरोना टेररिज्म असि स्ट्रगल मखल अमनि माकी लेबा असिना रीजनल युएबा स्टेबलाइजर नि हाइना फोंदोकसखरे हदि मुनी ने इंडिया गा लैनरिबा मरी असि अमुक हना मैसु बुगी मवोंदा कश्मीर से पाकिस्तान की मरुएबा Singli Asobumani. Haribo Masimana, Karasi, the Liba Pakistan Naval Academy, the Torama Saruya, Duna Wangada, Pongo Kiban Hedi Amarumdana. MSA and Sukangbu the Hena Taza, but the game Yam sound ready. Kumza English Singaniga Kungo Humdoigi, me Humdigi Horaki Iran Siki Warushin Purapto Manipur Mausagi Nena Dava, Pibum Lakna Bohonavada, India Langaki Ministry of Home Affairs officials in the Kuki Makida, local Libawari Watai Sanabigi Tabakta, Kuki Manung the Pena the Blady, Tazavi Pogilikunts in the Putorapagi Matung Amagimat Matunginadi. Suspension of operations through the Yaudaba, Kuki Kulai Pipe Kia Labiki Matata, Velis Volunteer Amadi Kuki Civil Society Organization Kiasu Lady Dubo, Government of India Ministry of Home Affairs officials in Su Kangbudana, Hena Tazava Tambagi Moon, Su Kangbukta, Wariwatai, Sanabigi Moon, Amasatari Pena the Valera Pausnai Shu the Lady Kuki Army Group Singasi Shu Tonadringa Gimamang the Hona, Miamna Makoki Matapia and the beginning the Mayam Leraki. Kungangi Lyra, Miyangi Awab, Ubida Bakukisingi, interest ni Haraga Lang Tadarak Lyra, Miyangi Sokotorangi scheme sing Nam Haduna, Shu the Labor Kuki Kulai, Pibising na Haina Tokuna Lakli, Shu the Labor sing the Sataragli Baka, and the Tong Sing Shibu, Pianabama the Yaning the big wapam sing Miam, the Matamkaki Mangi, Hauduna Lakli, Pibamasi, Lina Shu groups in the Ministry of Home Affairs officials in the Wari Sanabana, Miyangi Apambasing Purakan Tazadri. Haina Paladuna MSA show the labor sing the Hena Tazava Tamdon Sataragli with Tabu Toram Singasida, Kuki Gimia, sounding Mamadi no Itabana Pitali, Makatana Karikaram Wapam sing Lakpigi have a Kumna Yangduna, Lady have a Wapam Tanaki, Waruation Purakladuna, Tabak Lokot Pada, Irang Shida Awabanang Laba Miamki interest Hana, Yangada Bani Haina Paladuna, Miambu Hena Maruina, Lauduna Miam, the Ahan priority Pigadabani. Koki Kaktanatana Maitegi Oinasu, Irang Shida, Mioikashiki, Koki Gishumi Kia Irang Shiki, Shu the Lady Bunoi Pibishing Yarabadi Yare Harabadi, Miamoro Rokani, Sounding Lakani, Asak Pamaida, Tauhation Bagifum the Laklabadi, Aso Irang Turakani, Shu the Labor Kulai Pibishing the Makhoigi Mungi Miamata Shikide have wapam, Paush na Photoclip, Irang Shina Hujikshu, Miam Hining Islet and a wari, Ayuksar Numidang Sarah Henry the lady. One Honaduna Putoxa insang napi Hairayon Pamleti, Ana Lengi Matiksana medical facility fangre, Papa Nasatuna Layang Brasian Yam Sangmana, Madugi, Matautabas and Pamtupa, Apaba Mahitam Pamda, Masasing Mahitamba, Pangdriari. Pibamasi Laivana Su Kangbuga, 20 Warish Hanari Basigi Matana Housing social media that may horava, Wapam Oirakli Hanapi and the Wapam Sing Pongto the Paushnai, Ministry of Home Affairs officials sing Su Kangbuga, 20 Warish Hanari Basigi Kadi Oirapi Yabi Habigi Matanga Yamni Yangi. Miam the lady sounding but Lantak Navasing Pun Patabi Matautai, Kariguma Pipa Masida section Haudrabadi Miamna, Horak Irana Satibu Eratuna, Mashil Gimerta Land Tolton Asoba Amata Topi have a wapam, Paugil Kunsin Makatana Fundoki. Panmayavadi Mamang Sagi February Kungamapandi, Kuki Kulai Pibising India Lenga suspension of operations Sugi Matam Loikrabani, Amadi Hariba Matamasiking a Sipa Sugi Matam Santu Isangdokti Havigi Matanga, India Lenga Karigum Wapam Matapongok lady Venehanisu. Paus the Makatanas Palakli Ahan Nisa thing with Akan Maming Sang Hodra the Equigi Tungi Levak Tamangam de Kada Collisions against drug and alcohol Kadana Lisangsina Nishagi Mayok the Satrakpa Campaign Gisaruamoina Amasum Manipur Kunai Nisana people I think Simbu Pakfok Sakuno Wakal Kantamina Saruam Oina. Nanung Tilpung Amataba Matam awareness program ama Sagolban Sadopam Laikai community hall about the creek, Loinana, Nisating with the Lenga Giana Marina Punamag Akan Maming Sahodra, but the Equitungi Lepak Tamangam de Haina, Kadana Fundorakli.
Kadana Tadorokpa Cholaman Hai, Nishana Kunai the Piba Saiting Amasumashibuting, but Miyangi Taudang Hiba Timda, Pangtokeba, awareness program of the President members in Hisam, Priyo Kumar, President Kada, Sadokpom Bino, Senior Maira Pai Biamasum, Sadokpom Laikai, Singlupna Oikidua, Tauramasu the resource person on the Thousand, Dorian Vice President Kadanoiki. Awareness program asi kada sakwa thaurang nupi khutpu amasum United Development Club na kusamna duna pangtokone resource person oina ningthausam de Doren Vice President kada na Manipur da thokliba thawdo athoksinga si yamna kupna nainaraba matamda amada natragana amaromda hekta nisana thuanba ayam oirami maru oina nupi de sataba miyot minai singasi nisa sasinduna thuanba oina tawre nisa asina miyoiba khunai de sakhutpada ayat apan kya pi bidana tana hiram khudimakta Manipur khunai si shothabu heli masina angang oiriba wakal mapung phadriba kaya ama nisagi ipakta tawduna aikhogi khunai da asok saitheng ama tattana piri masi lantheng winana duna aikhogi khunai si kange harabadi Manipur gi miyam asi nisana soliba singasi marik sumna khangmina basangi laikai gi leidiba club amadi maira pai bisingna nisa thingbagi thabak thoramda asobu thaudang lobagi tangai padabalai Manipur lenga na su nisa thingbagi thabak thoramda akanwa miyeng sangpum thui masina trabadi aikhogi tungi leiba kari oigani haiba khangmangam dekhi amaromnana mi kung nataba mafamda ring road semlakpa yaningdi Kurai sai thabi lerak Manipur lenga ki PWD na ring road sem na bahona rakliba siga mari lenana lera asiki nage ta khundari bisinga manti laikai sigi club ama sumaira pai bisingi anirak suboina apun mami ama ngarang pangthokre mi phamaduna mi kungna taba mafam ring road semla ko yaning da phongdo por yauna tuan warep kya slokhi Kanglai Pak Naharu Yepu Thausilup Kam Library and Information Secretary ki President L. Bimolsan Tadorak Pachil Aman Sai Thapi Lera Si Hanana Mi Kung Namadi Pik Bana Saruksin Kudong Sadaba Oire Mi Kung Nataba Mapamasida Ring Road Simlak Yanindi Ring Road Asi Impal City Manung Amasum Mapana Saruksin Kudong Sadaba Pakat Bay Oibana Leva Asida Satlabadi Ring Road Ki One to Latri Yum Kung Nataba Namamoiraga Ring Road lakpada miyamda noise pollution amadi air pollution na hel hazard soidana lakani maramdana ring road lakpada yaning di maram singa si leibina ring road asi tadaba labuk lamhang do oina sembina ba club amadi akoi bigi miyamna mari lena basangi puning singslakli amaromda warep singa siga loinana lainga ki EAP PWD Manipur gi project director da zero lama pisingkhre Paujal Pausei gi editorial oina miyam gi apamba irang loisinbani lengak simmanati Manipur thuklibi irang asi sahi ani tha ani mapung pharakli irang asi gi maru oiba horak phamasi Kuki singna separate administration natragana union territory demand tawduna hawkiba kumja english nganiga kungo humdugi me humdegi hingsana mang tharak satharkiba tamthiraba thong adudagini irang asi da miyoi sani gi humpu hena sikre miyoi lising khumdra rom tungan relief camp sing sang depam lodun leidi yamlaba yung kai lantung kaya ut onkhri haujisu Kuki singna maitei da landaba leptri Irang asi lusinba ngamlakta ba amari state ki law and order gi phibam nom gi fasilakta bloidana BJP na lusinba lenga manungda wakal manada bigi phammunna bigi lanja amu tholak padigi center yauna watho erakani center gi BJP gi makok thongbo lusinba singna state BJP manungda thokliba irang asi themjinna na yamna kan honaraba sumai pakidi BJP manungda nakpak tana duna kem MLA sing kem taw haunaraki State lengak manungda sauna mot manarakta baduda maramoiraga assembly the no confidence motion thangalakpa yabigi thajap lerakpadagi environment minister phamdagi sentana resign ta honkibani se minister resignation tokraba matung sei isigi February 16 da state asida president rule thamlakibani haujuk chathariba president rule lenga asina suthoklibi irang sida kari amata tawba ngamdara laiti irang asigi phibam su fagalakpagi mami tatri irang asi loishinana bohona bada sentana tuan ma khongthang kya lokhali ba khongthang sing sigi manungda maru oina maite amusu Kuki singi MLA sing kauduna wari saba amadi nakal animaki civil society organization singi mihit singa wari sabane adubu madugi thoidokpa kana ba iphangda bagum tawri haujik sahi ani tha ani mapung pharaklaba irang sin maram oiraga singa masun tampakta leiriba miyam hainingai leitana wari thabak sufam nompham leitabana maram oiraga nomagi suraga sajaba lairaba miyoi kyagi imungsingdi sara ani suba sab phangdaba haibidu oirabani yaurabani
loidana tangai phadana hingbada sangwa polamsingi mamalsu amukta oikhidriba mongda mamal wangkhre masina sumiyam gi hingbagi punsida asoba saitheng ama piri lamdam asisi lairib khunda minari bi yalomi prup singi miyoi khudingmak awa gi pankhaine nomle thokribi irang asi solution mangamdre irang asi solution na ba miyamna khongjang kholaw kya lawrabasu ngasi phawba kana pham khang thabanga mapung pharak laba president rulenga asidasu miyamna asa thamdri adubu handak itha thajadana mathang tha haibadi july di india gi prime minister narendra modi da manipur da lakari haibagi thajaba lairi prime minister gi khongsat asigi manungda state asigi project kra sangarama madi ore tamlagani haiba wafam di lairi prime minister gi khongsat asi prime minister da satuna kari gumba kharadi tawramgadori maki khongsat asigi damang pia lenga asina su haujuk thabak khara pekat pa hokre irang asi hek horakpadi gi prime minister narendra modi na wafam amata phongdoktan lairkhibani sahi ani tha ani mapung pharaklaba manipur gi irang asiga mari lenana lok sabha da puthoktu lebak sin batungna khangkhrabani lok sabha da wathuk oikrabani ikoi kuidana india gi prime minister gi manipur khongsat asina thokliba irang asi lusinana bagi khongthang amadi oiragani haina thajanari adoba amarom da state asida lairiba president rulenga asi muthatlaga popular government ama semna bagi thorang spekanari matang asida laklibo hangdi popular government ama sembada lairiba bjp gi mla singasi puksial manana punsin mangamla bra haibsni maramdi hauji state ki bjp mla singi manungda tokai ta adun laiti losingba kharana khanba sungamdri losingbo oiningba minister oiningba mayam laiti bjp mla singi manungda thokliba thawang sinadi anoba popular government ama sembada khara luri popular government ama semlabasu assembly floor majority utpa ngamgadra haibsni aduba miyamgi apamadi sahi ani tha ani mapung pharaklaba state asida thoklibi irang asi ningtina loisilaba matung state ki law and order gi phibamsu mausa gi phibamda hanjin hanba haibisina mangna thamba sini state asida law and order mausa gi phibamda hanjilaklabadi masana anobu lenga ama soidana laksaragani miyamgi apamadi state asida tangdu laitaba phibam adu hanjin handuna hiram khudimakta wata padab lamda mamu henba haibidani miyamgi lusingba miyamna thajaba thamlaga miyamgi apamadu thabakto onthoknaba honagadabani election matamna ngihak aigi migi haibu wakhal leirabasu election loikrabadi miyamdi kanabusu yekna boina khanbaliti roina state asida leiriba tungan political party gi mitsingna miyambu lana lamjingnaba thabaksu tawroidabani miyamna sinakiba sahi manga gi shakti edu constitution piriba saingak sing adugi manungda lebak ngaknaba hotnaba haibisida mang tharaga miyamgi thabak tawgadabni haiba paujal paukse gi editorial miyamna thamjari edu tentang asumna miyamna thamjagi haujukuinadi miyam paus mata solution jarge mas makhata banoba update miyam punang aminasi